ꯏꯁꯥ ꯏꯁꯥꯒꯤ ꯊꯕꯛꯇ ꯍꯣꯠꯅꯒꯦ ꯍꯥꯏꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯦ. ꯊꯕꯛꯇ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯌꯥꯝꯅ ꯂꯨꯏ, ꯌꯥꯝꯅ ꯂꯥꯏ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯌꯥꯝꯅ ꯂꯥꯏ. ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ. ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯥꯟꯅꯔꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦ. ꯑꯊꯣꯏ ꯑꯍꯦꯟꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ. ꯉꯁꯤꯒꯤ ꯁꯛꯅꯥꯏꯔꯕꯤ ꯁꯥꯟꯅꯔꯣꯏ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯤ ꯃꯦꯔꯤ ꯀꯣꯝ. ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯕꯦꯜ ꯕꯇꯟꯗ ꯅꯝꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯂꯣꯏꯅꯅ ꯀꯃꯦꯟꯠꯁꯇ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯏꯕꯤꯔꯛꯎ. ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯥꯝꯃꯒꯗꯤ ꯏꯕꯤꯔꯛꯎ, ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯠꯁ ꯑꯗꯨ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯁꯨ ꯊꯧꯅꯥ ꯑꯃ ꯍꯥꯞꯆꯩ. ꯂꯣꯏꯅꯅ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗ ꯋꯥꯠꯁꯑꯦꯞ, ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ. ꯁꯦꯝꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯔꯝꯗꯝ ꯆꯥꯎꯈꯠꯄꯒꯤꯗꯃꯛꯇꯅꯤ. ꯃꯦꯔꯤ ꯀꯣꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯃꯥꯡꯇꯦ ꯁꯨꯡꯅꯩꯖꯪ ꯃꯦꯔꯤ ꯀꯣꯝ. ꯃꯦꯔꯤ 1 ꯃꯥꯔꯆ 1983ꯗ ꯃꯅꯤꯄꯨꯔꯒꯤ ꯀꯪꯒꯊꯥꯏ ꯚꯤꯂꯦꯖꯇ ꯄꯣꯛꯈꯤ. ꯃꯦꯔꯤ ꯀꯣꯝ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤ. ꯃꯦꯔꯤꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯃꯥꯡꯇꯦ ꯇꯣꯟꯄꯥꯀꯣꯝ, ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯃꯥꯡꯇꯦ ꯑꯈꯝꯀꯣꯝ. ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯃꯦꯔꯤꯅ ꯑꯍꯟ ꯑꯣꯏꯔꯝꯃꯤ. ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯂꯧꯎ ꯁꯤꯡꯎ ꯁꯨꯖꯔꯒ ꯆꯥꯖꯕꯅꯤ. ꯃꯦꯔꯤ ꯀꯣꯝ ꯀ꯭ꯂꯥꯁ 6 ꯐꯥꯎꯕ ꯂꯣꯛꯇꯥꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯣꯗꯦꯜ ꯁ꯭ꯀꯨꯜꯗ ꯇꯝꯈꯤ. ꯀ꯭ꯂꯥꯁ 6 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯟꯠ ꯖꯦꯕꯔ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯗ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯇꯝꯈꯤ. ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯤ ꯑꯦꯊꯂꯦꯇꯤꯛꯁ, ꯖꯦꯚꯦꯂꯤꯟ ꯊ꯭ꯔꯣ ꯑꯃꯁꯨꯡ ꯑꯇꯩ ꯁꯥꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤ ꯑꯃꯁꯨꯡ ꯁꯥꯟꯅꯕ ꯑꯗꯨ ꯌꯥꯝ ꯄꯥꯝꯂꯝꯃꯤ. ꯃꯍꯥꯛꯅ ꯏꯪ ꯁꯣꯛ 1939ꯗ ꯕꯦꯡꯀꯣꯛꯇ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯗꯤꯡꯀꯣ ꯁꯤꯡꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕꯗꯨ ꯎꯈꯤꯕꯗ ꯑꯃꯗꯤ ꯗꯤꯡꯀꯣ ꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯈꯤꯕꯗ ꯃꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯦꯔꯤ ꯀꯣꯝꯒꯤ ꯋꯥꯈꯜꯗ ꯍꯣꯠꯅꯅꯤꯡꯕ ꯊꯧꯅꯥ ꯑꯃ ꯄꯣꯛꯈꯤ. ꯗꯤꯡꯀꯣ ꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯍꯥꯛꯁꯨ ꯁꯨꯝꯅ ꯇꯧꯔꯒ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯈꯔ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯈꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤ. ꯃꯦꯔꯤ ꯀ꯭ꯂꯥꯁ 9 ꯑꯃꯁꯨꯡ 10 ꯑꯗꯤꯝ ꯖꯥꯇꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯁ꯭ꯀꯨꯜ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ. ꯑꯗꯨꯕꯨ ꯁꯥꯟꯅꯕꯗ ꯄꯥꯝꯖꯕ ꯍꯦꯟꯕꯅ ꯃꯦꯔꯤ ꯀ꯭ꯂꯥꯁ 9 ꯑꯃꯁꯨꯡ 10 ꯑꯗꯨ ꯊꯥꯈꯤꯕ ꯄꯔꯤꯈꯥ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯣꯠꯅꯕ ꯂꯦꯞꯇꯅ ꯅꯤꯑꯣꯁ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯣꯄꯦꯅꯤꯡ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯝꯗ ꯊꯥꯗꯣꯛꯑꯒ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯃꯍꯩ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯔꯝꯃꯤ. ꯃꯦꯔꯤꯅ ꯏꯝꯐꯥꯜꯗ ꯂꯩꯈꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯣꯛꯁꯤꯟ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ. ꯃꯦꯔꯤ ꯀꯣꯝꯒꯤ ꯑꯍꯥꯟꯕ ꯕꯣꯛꯁꯤꯡ ꯀꯣꯆꯀꯤ ꯃꯃꯤꯡ ꯀꯣꯆ ꯁꯅꯥꯃꯤꯇꯩꯅꯤ. ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯕꯣꯛꯁꯤꯡꯒꯤ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨ ꯃꯦꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯂꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯗꯅ ꯂꯣꯠꯅ ꯇꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯕꯣꯛꯁꯤꯡ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅꯤ. ꯃꯦꯔꯤꯒꯤ ꯐꯦꯃꯤꯂꯤꯅ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ. ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯗꯥꯛꯐꯝ ꯂꯩꯔꯒꯗꯤ ꯀꯣꯟꯅ ꯌꯨꯝꯕꯥꯜꯂꯣꯝꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯍꯥꯛꯅ ꯑꯃꯗꯤ ꯃꯍꯥꯛꯅꯕꯨꯗꯤ ꯌꯥꯝꯅ ꯄꯥꯝꯂꯝꯕ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯄꯥꯝꯂꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯦꯔꯤꯅ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯣꯛꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯝꯃꯤ. ꯏꯪ ꯁꯣꯛ 2002ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯦꯔꯤ ꯀꯣꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤ. ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯡ ꯌꯥꯎꯔꯛꯄꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯎꯈꯤ. ꯃꯦꯔꯤꯅ ꯄꯥꯝꯖꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯈꯤ. ꯏꯪ ꯁꯣꯛ 2000ꯗ AIBA ꯋꯨꯃꯟꯁ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯤꯜꯚꯔ ꯃꯦꯗꯜ, ꯏꯪ ꯁꯣꯛ 2002 AIBA ꯋꯨꯃꯟꯁ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯒꯣꯜꯗ ꯃꯦꯗꯜꯁꯨ ꯂꯧꯈꯤꯔꯝꯃꯤ. ꯏꯪ ꯁꯣꯛ 2005ꯗ ꯃꯦꯔꯤ ꯀꯣꯝ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ. ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯀꯦꯔꯣꯡ ꯑꯣꯟꯀ꯭ꯂꯦꯔ ꯀꯣꯝ. ꯃꯍꯥꯛꯀꯤ ꯃꯄꯨꯔ ꯑꯣꯏꯕꯅ ꯃꯦꯔꯤꯕꯨ ꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯈꯤ. ꯃꯄꯨꯔ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯦꯔꯤ ꯀꯣꯝꯅ ꯅ꯭ꯌꯨꯁ ꯑꯃꯗ ꯍꯥꯏꯈꯤ. ꯃꯦꯔꯤꯒꯤ ꯑꯦꯋꯥꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ. ꯄꯟꯕ ꯌꯥꯔꯕꯗ ꯏꯪ ꯁꯣꯛ 2003 ꯑꯔꯖꯨꯅꯥ ꯑꯦꯋꯥꯔꯗ, ꯏꯪ ꯁꯣꯛ 2003 ꯄꯗꯃ ꯁ꯭ꯔꯤ ꯑꯦꯋꯥꯔꯗ, ꯏꯪ ꯁꯣꯛ 2004 ꯒꯥꯟꯙꯤ ꯔꯥꯖꯤꯚ ꯒꯥꯟꯙꯤ ꯈꯦꯜ ꯔꯠꯅꯥ, ꯏꯪ ꯁꯣꯛ 2019 ꯄꯗꯃ ꯚꯨꯁꯟ, ꯏꯪ ꯁꯣꯛ 2010 ꯄꯗꯃ ꯚꯤꯔ ꯚꯨꯁꯟ.
loinana medalda bronze medal 2012 London Olympics, gold medal 2002 Antalya World Championship, gold medal 2005 World Championship, gold medal 2006 New Delhi World Championship, gold medal 2008 Ningbo City World Championship, gold medal 2010 Bridgetown World Championship, gold 2018 World Championship, gold 2014 Asian Games, gold 2018 Commonwealth Games, gold 2009 Hanoi Asian Indoor Games. mayamnasu khangnaraba Puma haiba branded company adugi hojik mahak brand ambassador amasu oiri. Ing sok 2013 da Mary Kom haina Bollywood film amasu puthoki. Priyanka Chopra na lead actress oiraga film adudasu superhit oiki film adu. Mary Kom gi biography asidagi aikhoina amadi aina wafam khara thamjagi. Asigi video asidagi aikhoina Mary Kom dagi tamjiningai oba kaya ama leiri madudi hotnababu leptragadi soidana nongma natra nongmadi mai pakani haibagi wafam ama. Anisubada angangsingbusu lairik tambibaga loinana sanabagi romdasu mama mapana mai onsinbiyu. Nupi amadi nupa thak chap manana miyengda yengbiyu. Marisubada angangi apambadu khangdokpiraga mama mapana aduda oina mai onsinbiyu. Mangasubada nupi angangsingbu luna tawbiyu, support tawbiyu. Taruksubada amana amagi mateng tawrabadi soidana nongma natraga nongmadi mai pakpa habasidi aduki lakadabani haina Mary Kom gi biography asina takli. Aina hainingbadi Mary Kom na angang ahum chelabi nupi ama malem pumbada sak takpa ngamlaga iramta masida leiribi thauna leiribi kaya ama karigi ngamloi honabiyu honaba lepiganu nongma natra nongmadi soidana mai pakani. Aina asa thamli madudi iramdam asidagi Mary Kom gumbi thauna leiribi kaya ama tholakini haibagi asa ama. Mayam nungaina lebiyu hakchang phana lebiyu. Request Technique channel asibu subscribe tawbiyu, bell button nambiyu amadi like tawbiyu. Loinana comments ta ibirau, WhatsApp Facebook ta su share tawbiyu. Video asi iramdam chawkhatpagi damakta semjabani.